ꯂꯥꯟꯖꯦꯟꯅꯔꯨꯕ ꯁꯦꯔꯧꯒꯤ ꯃꯤꯌꯥꯝ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯤꯁꯦꯇꯜꯃꯦꯟ ꯇꯧꯗꯨꯅ ꯇꯞꯅ ꯁꯦꯔꯧꯒꯤ ꯃꯤꯌꯥꯝ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯁꯦꯔꯧꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯍꯧꯅꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 24ꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯑꯗꯨ ꯁꯦꯔꯧꯗ ꯁꯥꯟꯇꯤ ꯂꯩꯕꯗꯒꯤꯅꯤ꯫ ꯌꯨꯝꯗ ꯆꯪꯂꯛꯇ꯭ꯔꯤꯕ ꯁꯦꯔꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕꯗ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝꯗ ꯍꯟꯖꯤꯟꯕꯤꯔꯛꯂꯣ ꯍꯥꯏꯅ ꯁꯨꯒꯅꯨ ꯑꯦꯁꯤꯒꯤ MLA ꯀꯦ ꯔꯟꯖꯤꯠꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ngasi Serauda pangthokpa paummisinga unaba amada MLA Ranjit na makha taraduna Manipur miyamna Serau asi inaw-nawna resettlement tawba oina ubasi lali. Serauda Houjik State Force amadi Central Force singna ningthina ngak senbadagi pamdaba thodok amata thoktri fibam asida laklabanina miyamna su makha tana mi paiba pokpiraganu maru oina Houjik khul asidagi miyoi khara topa mafamta lanjenaduna leiriba adu athuba matamda khunda hanbiraklo ipai puna thamlambai khoigi lam amadi ngamkhai sing punna ngakminasi haiki state asida hana leiramba popular lengak amadi Houjik leiriba PR gi lengak asina lanjena ruba singi pifam thokpa sel sing matam chana pithokta asi yamna laibak thibani lanjena ruba singna masagi mayumda hanjinduna khunda leitaba matamda makhoigi leinaba yum sena chana ba firol amadi nomugi senthok lambi leihanba yamnamak mathau tai adubu thabak sing asigi matangda lengak na paikhatliba thabak sing asidi peningai oidri maram asina lanjena ruba miyamna thengnariba awaba sing asi kokhannaba lengak na matam chana thabak tawba asi mathau tai maruina lanjena ruba singi yum sanaba amadi naunar settlement tawbagi pigani haina lauthokiba senfam singi wat horiba senfam sing athuba matamda thadokpiyo haiki Serou sugunusina hangai changba yadaba ngarang khakta changba yahanbadona uba pot amakak social media da ubse musi laibak thibani haitare adunate sugunuda ihana hana jun gi tang 13 da Serou duna September da relief camp hangaga mathang laaga hujik tapna Serou di sugunudi matamdudagi resettle tawbuse hawre aduna sigumba lu hoba matamsida kanagumba singna lau na pusallaaga resettle tahollabani kholabani haibi khudong chaba lawnaba honaba manba khoi mayam na tawjagirbodo karimta tawdawdawna tawbodo badu tahonbiganu aina mayamda appeal tawningbase khoi Serou sugunugi oinadi karimta khoi chinani leitre jinghong chingya sida Assam Rifle na phajana madugi protection pigre mathangda BSF khoi MR IRB commando fully cooperation pinaraga khoi praja singse phajana protection pidana hanagi live haiba tare adu halaktana leire aduna mayam Serou sugunugi hujik yumda halaktadra leibiriba igi iraicha sing ima ibel sing halaman sing maru mapang sing halao pai punna thanaba iramdom se khoi mayam na kandragadi kanana kangani aduna kari matra chingnaba leibiganu